ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯏꯔꯩ ꯏꯆꯥꯁꯤꯡꯅꯁꯨ ꯌꯥꯝ ꯍꯪꯕꯤꯔꯛꯑꯦ ꯑꯩꯉꯣꯟꯗ ꯇꯥꯏꯋꯥꯟꯒ ꯆꯥꯏꯅꯥꯒꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯇꯦꯟꯁꯟꯁꯦ ꯋꯥꯔ ꯊꯣꯛꯀꯗ꯭ꯔꯥ ꯊꯣꯛꯂꯣꯏꯗ꯭ꯔꯥ ꯁꯤꯒꯤ ꯃꯇꯥꯡꯗꯀꯣ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯅꯍꯥꯔꯣꯟꯁꯤꯡꯁꯦ ꯇꯥꯏꯋꯥꯟꯒꯤ ꯅꯍꯥꯔꯣꯟꯁꯤꯡꯁꯦ ꯑꯩꯈꯣꯏ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯅ ꯆꯍꯤ 9ꯁꯤꯗ ꯕ꯭ꯔꯦꯟꯁꯦ ꯐꯖꯅ ꯋꯥꯁ ꯇꯧꯔꯕꯅꯦꯕ ꯕ꯭ꯔꯦꯟ ꯋꯥꯁ ꯇꯧꯔ ꯂꯩꯉꯥꯛꯁꯤꯅ ꯀꯔꯤ ꯍꯣꯠꯅꯒꯦꯗ ꯑꯩꯈꯣꯏꯒꯤ ꯇꯥꯏꯋꯥꯟꯒꯤ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯅ ꯌꯥꯔꯤꯕ ꯃꯈꯩ ꯃꯦꯟꯂꯦꯟ ꯆꯥꯏꯅꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯅꯅꯕ ꯕ꯭ꯔꯦꯟ ꯋꯥꯁ ꯐꯖꯅ ꯇꯧꯔꯛꯄꯅꯦ ꯑꯩꯈꯣꯏꯅ ꯍꯤꯁꯇ꯭ꯔꯤꯁꯦ ꯁꯦꯝꯗꯣꯛꯇꯅ ꯑꯩꯈꯣꯏꯒꯤꯅꯦ ꯀꯨꯀꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤ ꯁꯦꯝꯗꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯅꯀꯣ ꯁꯦꯄꯔꯦꯠ ꯑꯣꯏꯅꯤꯡꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯄꯥꯝꯕ ꯑꯩꯈꯣꯏꯒꯤ ꯇꯥꯏꯋꯥꯟ ꯂꯩꯉꯥꯛꯁꯦ ꯁꯤꯅ ꯍꯤꯁꯇ꯭ꯔꯤꯁꯤ ꯁꯦꯝꯗꯣꯛꯇꯅ ꯑꯗꯒꯤ ꯌꯥꯝꯅ ꯑꯔꯥꯟꯕ ꯄꯥꯎꯁꯤ ꯄꯤꯁꯜꯂꯒ ꯑꯗꯒꯤ ꯆꯥꯏꯅꯤꯁ ꯀꯜꯆꯔꯁꯤ ꯑꯩꯈꯣꯏꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗꯒꯤ ꯂꯧꯊꯣꯛꯇꯅ ꯇꯧꯔꯒ ꯍꯥꯏꯔꯤꯕ ꯅꯍꯥꯔꯣꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤ 19, 20 ꯁꯨꯔ ꯁ꯭ꯋꯥꯏꯁꯦ ꯃꯣꯏꯅ ꯌꯥꯔꯤꯕ ꯃꯈꯩ ꯕ꯭ꯔꯦꯟ ꯋꯥꯁ ꯇꯧꯅꯅꯕ ꯋꯥꯈꯜꯁꯦ ꯍꯣꯡꯗꯣꯛꯅꯕ ꯆꯥꯏꯅꯥꯁꯤ ꯅꯨꯡꯁꯤꯗꯅ ꯀꯟꯅ ꯍꯣꯠꯅꯔ ꯂꯥꯛꯑꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯤ ꯂꯩꯉꯥꯛꯁꯤꯅ ꯆꯍꯤ 9ꯁꯤꯗ ꯃꯣꯏ ꯀꯟꯇ꯭ꯔꯤ 9 ꯑꯃ ꯃꯥꯡꯈꯤꯕ ꯑꯗꯩ ꯏꯀꯣꯅꯣꯃꯤꯛ ꯁꯤꯁꯇꯦꯝꯗ ꯁꯣꯟꯊꯔꯛꯄ ꯑꯗꯒꯤ ꯋꯥꯔꯜ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯐꯤꯕꯝꯁꯤ ꯌꯥꯝꯅ ꯐꯠꯂꯛꯇꯕ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯔꯒ ꯅꯍꯥꯔꯣꯟ ꯃꯌꯥꯝꯁꯦ ꯁꯨꯝ ꯍꯣꯡꯕꯗꯤ ꯍꯦꯟꯒꯠꯂꯛꯄꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯪꯉꯦꯕ ꯑꯩꯒꯤ ꯀ꯭ꯂꯥꯁꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯗ ꯅꯣꯏ ꯃꯦꯟꯂꯦꯟ ꯆꯥꯏꯅꯥꯒ ꯇꯥꯏꯋꯥꯟꯒ ꯂꯩꯅꯔꯤꯕ ꯑꯅꯤꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯦꯟꯁꯟꯁꯤꯗꯩꯗ ꯅꯣꯏ ꯋꯥꯔ ꯊꯣꯛꯄꯁꯤ ꯄꯥꯝꯕ꯭ꯔꯥ ꯄꯥꯝꯗꯕ꯭ꯔꯥꯅ ꯍꯪꯉꯦ ꯑꯗꯣ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯄꯥꯝꯕ ꯆꯥꯏꯅꯥꯕꯨ ꯄꯥꯝꯗꯕ ꯀꯥꯡꯕꯨꯕꯨ ꯑꯣꯏꯔꯣ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯄꯥꯝꯕ ꯀꯥꯡꯕꯨꯕꯨ ꯑꯣꯏꯔꯣ ꯑꯗꯩ ꯍꯧꯖꯤꯛ ꯂꯩꯉꯥꯛꯁꯤꯕꯨ ꯁꯞꯄꯣꯔꯠꯄꯨ ꯑꯣꯏꯔꯣ ꯀꯣꯃꯤꯟꯇꯪ ꯂꯩꯉꯥꯛꯄꯨ ꯁꯞꯄꯣꯔꯠꯄꯨ ꯑꯣꯏꯔꯣꯀꯣ ꯃꯣꯏꯅ ꯆꯥꯏꯅꯥ ꯐꯅ ꯄꯥꯝꯗ꯭ꯔꯒꯁꯨꯕ ꯋꯥꯔ ꯄꯥꯝꯕꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦꯕ 100ꯒꯤ ꯃꯅꯨꯡꯗ 100ꯁꯦ ꯑꯩꯅ ꯍꯪꯕ ꯃꯇꯝꯗ ꯃꯣꯏꯅ ꯋꯥꯔꯁꯦ ꯃꯣꯏ ꯄꯥꯝꯗꯦꯕ ꯁꯤꯅ ꯇꯥꯛꯄꯗꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣই more than 60%ꯁꯦ more than 60 I think 60 to 70% ꯇꯥꯏꯋꯥꯟꯗ ꯂꯩꯕ ꯄꯤꯄꯜꯁꯤꯅ ꯀꯔꯤ ꯄꯥꯝꯒꯦꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯔꯤꯁꯦ ꯍꯥꯏꯕꯗꯤ ꯆꯥꯏꯅꯥꯒꯁꯨ ꯄꯨꯟꯕ ꯅꯠꯇꯕ ꯑꯗꯩ ꯏꯟꯗꯤꯄꯦꯟꯗꯦꯟꯁꯨ ꯑꯣꯏꯕ ꯅꯠꯇꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁ꯭ꯇꯦꯇꯁ ꯀꯣ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯂꯩꯕ ꯄꯥꯝꯃꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯆꯥꯏꯅꯥꯒ ꯇꯥꯏꯋꯥꯟꯒ ꯋꯥꯔ ꯊꯣꯛꯄꯁꯦ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯑꯗꯨꯒ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯑꯣꯏꯅ ꯂꯩꯕꯁꯨ ꯄꯥꯝꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯇꯥꯏꯋꯥꯟꯅ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯑꯣꯏ ꯂꯩ ꯃꯇꯝꯗ ꯀꯅꯥꯅ ꯁꯤꯖꯤꯟꯅꯒꯦꯗ ꯖꯄꯥꯟꯅ ꯁꯥꯎꯠ ꯀꯣꯔꯤꯌꯥꯅ ꯑꯗꯩ USAꯅ ꯃꯣꯏꯁꯦ ꯃꯤꯅꯥꯏꯗꯧꯅꯀꯣ ꯄꯄꯦꯠ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯈꯤꯗꯣꯏꯅꯦꯕ ꯍꯧꯖꯤꯛꯅꯦ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏꯕ ꯑꯗꯩ ꯏꯀꯣꯅꯣꯃꯤꯛꯁꯨ ꯌꯥꯝ ꯁꯣꯛꯊꯩꯑꯕ ꯆꯥꯏꯅꯥꯒ ꯆꯠꯇꯕꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯟ ꯃꯆꯥꯁꯤꯡꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯋꯥꯟꯁꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅꯤꯡꯕꯒꯤꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯃꯔꯝꯗꯤ ꯆꯥꯏꯅꯥꯕꯨ ꯅꯨꯡꯁꯤꯗꯕꯅꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯃꯇꯥꯡꯁꯤꯗ ꯊꯝꯖꯅꯤꯡꯕꯗꯤ ꯆꯥꯏꯅꯥꯒ ꯇꯥꯏꯋꯥꯟꯒꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯆꯤꯟ ꯃꯅꯥꯎ ꯉꯥꯛꯇꯅꯦ ꯃꯣꯏꯁꯤ 97%ꯁꯦ ꯇꯥꯏꯋꯥꯟꯗ ꯂꯩꯔꯤꯁꯦ ꯆꯥꯏꯅꯤꯁ ꯉꯥꯛꯇꯅꯦꯕ ꯆꯥꯏꯅꯤꯁ ꯑꯣꯔꯤꯖꯤꯟ ꯉꯥꯛꯇꯅꯤ ꯆꯥꯏꯅꯤꯁ ꯃꯆꯤꯟ ꯃꯅꯥꯎ ꯃꯄꯥ ꯉꯥꯛꯇꯅꯦ ꯑꯗꯨꯗꯒꯤ ꯃꯦꯟꯂꯦꯟ ꯆꯥꯏꯅꯥꯗ ꯂꯩꯔꯤꯁꯤꯁꯨ 98%ꯗꯤꯀꯣ ꯍꯥꯟ ꯆꯥꯏꯅꯤꯁ ꯍꯥꯏꯁꯦ ꯀꯥꯡꯕꯨꯁꯤꯅꯦꯕ ꯑꯗꯨ ꯇꯥꯏꯋꯥꯟꯗ ꯂꯩꯔꯤꯁꯤꯒ ꯃꯦꯟꯂꯦꯟ ꯆꯥꯏꯅꯥꯗ ꯂꯩꯔꯤꯁꯤ ꯆꯞ ꯃꯥꯟꯅꯩꯕ ꯑꯗꯩ ꯀꯜꯆꯔꯁꯨ ꯃꯥꯟꯅꯩ ꯂꯣꯜꯁꯨ ꯃꯥꯟꯅꯩ ꯆꯤꯟꯖꯥꯛꯁꯨ ꯃꯥꯟꯅꯩ ꯐꯤꯖꯦꯠ ꯆꯥꯛꯆꯥꯁꯨ ꯃꯥꯟꯅꯩ ꯋꯥꯈꯜꯂꯣꯟꯁꯨ ꯃꯥꯟꯅꯩ ꯇꯧꯕꯇꯕꯨ ꯑꯣꯟꯂꯤ ꯈꯦꯠꯅꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯁꯇꯦꯝꯁꯤ ꯈꯛꯇꯅꯦꯕ ꯃꯦꯟꯂꯦꯟ ꯆꯥꯏꯅꯥꯅ ꯀꯝꯃ꯭ꯌꯨꯅꯤꯁ ꯁꯣꯁꯤꯌꯦꯂꯤꯖꯝ ꯆꯠꯈꯤꯕ ꯑꯗꯣ ꯇꯥꯏꯋꯥꯟꯅ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄꯗꯨꯒꯤ ꯋꯥꯅꯦꯕ ꯁꯤ ꯈꯛꯇ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯁꯇꯦꯝꯁꯤ ꯈꯦꯠꯅꯕꯒꯤ ꯋꯥꯅꯦꯕ ꯑꯗꯨꯅꯅꯦꯕ ꯑꯩꯈꯣꯏꯅ 1 country 2 systems ꯍꯥꯏꯅ ꯍꯧꯖꯤꯛ ꯆꯥꯏꯅꯥꯒ ꯇꯥꯏꯋꯥꯟꯒ ꯂꯩꯔꯤꯁꯦ 1992ꯒꯤ ꯆꯥꯏꯅꯥꯒ ꯇꯥꯏꯋꯥꯟꯒ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤꯗ ꯂꯩꯕꯅꯦꯕ ꯑꯗꯨꯅ ꯇꯥꯏꯋꯥꯟꯅ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯂꯥꯎꯊꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯒ ꯇꯥꯏꯋꯥꯟꯁꯤ ꯃꯃꯥꯡꯉꯩꯗ ꯀꯩꯗꯧꯉꯩꯗꯁꯨ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯑꯣꯏꯅ ꯂꯩꯔꯛꯄ ꯆꯥꯏꯅꯥꯗꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯑꯣꯏꯅ ꯂꯩꯔꯛꯄ ꯂꯩꯕꯥꯛꯁꯨ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯆꯥꯏꯅꯥꯗꯒꯤ ꯂꯥꯛꯑꯒ ꯇꯥꯏꯋꯥꯟꯁꯤꯗ ꯔꯨꯜ ꯇꯧꯔꯒ ꯂꯩꯕꯥꯛ ꯉꯥꯛꯂꯒ ꯂꯥꯛꯈꯤꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯇꯥꯏꯋꯥꯟꯅ ꯆꯥꯏꯅꯥꯗꯒꯤ ꯆꯥꯏꯅꯤꯁ ꯃꯁꯦꯟꯗꯒꯤ ꯀꯩꯗꯧꯕꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯑꯣꯏꯅꯤ ꯇꯥꯡꯒꯤꯗꯨꯅ
machin mana oina pun lai mari hen mina usit kadawini mina respect with mini kai kunna gadane adu khallaga ne baina Taiwan independent was Mapande. Kadawagia Kogi Kudamona, the Koi Mate, Massing, Bangladesh delay, Assam delay, Burma delay, Atopo country, like Koi Punchin, but then Patro. Kadawa them Kakwa Amagamuga, Kanaraga to guide Nadeno. And she to guide is never Koi US and the Western power, no, Yam Pamiji China, Taiwan. Machem said to guide a getty when a Pamiji. Taiwan da USA ki base gumas hazil kosilaga China ki mapangal se sontan ba lal da kai da mon khudung jab lo gi ne ba duna huji pali lengak se chahi mapan je USA ki papet on leba lengak ne Taiwan da mayam na pam da ko asing do sineba